Mi'ing tabiriba pumnamakpu khurumjari, Danyipna taramnokchari. Sandokchariba tharm asi Impact TV gi entertainment news kyagi pawdam puzarakliba Mami Mapao gi thauramni. Ngasi Mami Mapao gi chamaga taraga mari rak suba episode asida kari karama pawsing puzarakliba gi haibu thamjagi. Ahanbada Nimit tarani chupna nilakuthigi urban hatta chatharakpa Manipur International Textiles Expo Manitex 2022 Roshin Kibiki Mapao. Marirak Suba Raj Risi Bhagya Chandra Drama Festival Imphal JN Manipur Dance Academy da Numit Marin Chupna Chathaki Bigi Mapao. The 2022 Music Valley Collective Awards Amadi Hak a Musician Concert Sri Bal Mukundev Music College da Pangtoki Bigi Mapao. No to Drug, Yes to Dance Haiba Asida Kanglei Dance Challenge 2.0 Notice Open Style Dance Competition with Musical Concert Pangtoki Bigi Mapao. Mangarak Suba Mitei Chanu 2022 ki audition Lamboy Khongnang Khonggi Manipuri Jagoi Marupta Pangtoki Bigi Mapao. So guys, ngasi gi ahano pawda puzirakli ba asi Manipur puthokli ba handloom amadi handicraft ki oiba pothok kaya maling gi thakte utnabagi pandam ga loinana Nimitara ni chupna nilakuthi urban hatta chatharakhiba Manipur International Textiles Expo Manitex 2022 tongan event kaya galoinana nimit khudingi Impact TV ne present tawduna An Evening with Stars hainiming thonba Manipur gi maming leiraba saknaraba artist sing unaduna wari watai sanaba galoinana isai nongmai gi oiba nungai ba thoram kaya galoinana mai pakna hokhiba November 14 da Roshin Kibigi Mapao asi miyam punna miing tamilis Nilakuthi ke Arvan Hatta Numit Tarani Chopna Chatharakpa Manipur International Textile Expo Manitex 2022 Loishin Kre November Mangadagi November Tarag Mari Fauva Numit Tarani Chopna Chatharakhiba Manipur International Textile Expo Manitex 2022 gi Manung Channa Chathakiba tongan ba event kaya gi Manung Channa Impact TV na present tawduna An Evening with Stars hainaming thonba Manipur gi maming leiraba artist singa unaduna wari watai sanabaga loinana isai nomai gi thauram kaya yawba program amasu numit tarani chupna chathagi Chakau di hang kini humang oi na laini ahang ba chakau di hang kini Shina Pirari Tamoida Ningam Daba Loinai Daba Wakal Gichay Ting Lagda Botafam Tiri Tamoy Gicayna Shambal Wangma Durel Wangma Kande aidi karamba palno Kari kishina Nimitara ni chupna nilakuthigi urban hatta Directorate of Handlooms and Textiles Government of Manipur na sinduna Chathakiba Manipur International Textiles Expo Manitex 2022 asina State asida puthokchariba handloom amadi handicraft ki oiba pothokaya malengi thakte puthoktuna state asig economic gi film dasu chawna mateng pangba ngamlegani haibege wafam Mami Mapao gi maikhe begi thamjari khunai asida thokliba thaudok wathokaya bu miyam uttuna miyoi bu khunai da afaba para ama tambina begi pandam galoinana JN Manipur Dance Academy amadi theater mirror anina punna khutsam naraga marirak suba Raj Risi Bhagya Chandra Drama Festival Numit Mari ni chupna Imphal JN Manipur Dance Academy da Pangtoki Bigi Mapao asi amu miing tamnasi
Marirak Shuba Ras Risi Baigachandra Drama Festival Zen Manipur Dance Academy Amadi Theatre Mirror Imphal na Punna Sinduna Zen Manipur Dance Academy da Pangthokre November Taraga Mari dagi Taraga Taret Fauva Numit Mari ni Chupna Chathakiba Marirak Shuba Ras Risi Baigachandra Drama Festival ge ahoba numita Marirak Shuba Drama Festival ge souvenir release tawkibaga loinana Khorifava Artists Association na putokpa Fat Off an Artist Hainamington ba play amasumiyam da khudok tamki numit mari ni chupna chathakiba festival asigi manung channa theater mirror gi play ngamok NETA haingang gi tamna laini nang the pandemic MYCO Imphal East ki thazaba amadi Palem Panthau Cultural Trust ki apayao haiba play sing miyam da uttuna khudol tamki Khunai asida kana bakaya piriba drama amari theater sing nomu nomagi mangsil lakpagi mami tarakliba asida JN Manipur Dance Academy amadi Theatre Mirror ani na punna khutsam naraga Raj Risi Baigachandra Drama Festival pangthokpa asida lamdam asidagi drama amadi theater kanbada amadi yokhatpada chauna mateng ama oiragani haina mami pagi maikegdagi thamjai Music Valley Collection is sindana ahanba the 2022 Music Valley Collective Awards amadi Hak a Musician Concert Palace Compound Laiba Sri Bal Mukundev Music College ta pangthokhibaga loinana saknairaba Manipuri matam isagi saisakpa Samurai Lakpam Sanaton amadi Manohar Sai gi saknairaba Khundrakpam Kulachandra da ahanba the 2022 Music Valley Collective Awards lanthokibagi Mapao asi miyam punna miyang taminasi Lamda Masiki Saknairaba Matam Ishagi Shaishakpa Samurai Latpam Sanaton Amadi Manohar Saigi Saknairaba Saisakpa Kundrakpam Kulachandra da Ahanba the 2022 Music Valley Collective Award Lanthoktuna Ikaikumnaba Utkre Award as the Music Valley Collection na Sinduna Konu Mamangda Leva Sri Bal Mukuldev Music College da Pangthokiba Ahanba the 2022 Music Valley Collective Award Amasung Hak a musical concert ke Thauram da Kusinakibani Ipai Pusing Chatlamba Nat Kidliklam Ngaktuna Makata na Chatnanaba Amadi Taksi Kasi Kangna Chatpa Kunai Ama Oinabaki Pandam da Thauramasi Pangthok Pani Haina Music Valley Collection ke Thaumi TS Premsit na Fongdorakli Thauramatu da Music Valley Collection ke Punsi ba Haina Mington ba Musical Van na Nauna composed over fusion music Amadi Kolkata da ki Mita Nakna Mitei gi Oiva Music da sitar gi solo recital Amasu Miyam da Kudol Tamduna Utki Ahanba the 2022 Music Valley Collective Awards saknairaba saisakpa Samurai Latpam Sanaton amadi Manohar Saigi saknairaba Khundrakpam Kulachandra da lanthokibada mami apagi maikegdagi thagat pafongdokchen Welcome back. Adom nimit yang tabiriba si Impact TV de sandok chariba. Mami Mapao gi chamaga taraga marirak suba episode ni. Break matungda puzirakliba Mapao asina. No to drugs, yes to dance. Hi basida. Kanglei Dance Challenge 2.0. Notice Open Style Dance Competition with musical concert. Dance Factor Kanglei Pakna Sinduna. Haukiba November 13 da. Bisnupur District ke Manung Channa. Utlo Kangjebungda Laiba YSWA Ground da tongang ba category the dance competition pangthok khibegi Mapao asi miteng taminasi
Kanglai Dance Challenge 2.0 gi No to Drug, Yes to Dance haiba Northeast Open Style Dance Competition with Musical Concert pangthokre. Kanglai Dance Challenge 2.0 adu Dance Factory Kanglai Pakna Sintuna haukiba November 13 da Bisnupur District ki manung channa Utlau Kangjibung da leiba YSWA ground da chathakibani. Dance competition adu tongan ba category khaidokduna chathakibani. Loinana junior category gi winner Calvin Choraisam na takibaga loinana special prize na Anupama Nandaivam da piki. Senior category da fantastic na winner oikibaga loinana special prize da Hira Laisham da piki. Open category da Agasi amadi Taru na winner oikibaga loinana special prize da Boicha amadi Mangal da piki. Loinana best choreographer da Maya Koijam da piki. Tongan category ahum khaidokduna No to Drug, Yes to Dance haiba asida Kanglai Dance Challenge 2.0 Northeast Open Style Dance Competition with Musical Concert haina pangthokhiba dance competition da makok mathang taraba singbu Mami gi maike dagi thagatpa amadi nungaiba phongdokchari. Aroibada pujarakliba Mapao asina Lining thau sana mahi sana pungna sinduna lakliba December 10 da pangthokadoriba mangarak suba mitei chanu 2022 gi grand finale da saruk yanabagi damak audition ama haukiba November 13 da Imphal West District ki manung channa lamboi khonangkhong da leiba Manipuri jagoi marup da pangthokhiba galoinana mangarak suba mitei chanu 2022 gi grand finale da saruk yanabagi damak sakhen bitara ga taret khangat khibagi Mapao asi amuk miyam punna miyeng taminasi. Lining Tau Sana Mahi Shana Pung na Sinduna Mangarak Suba Miti Chanu 2022 gi audition pangthokri. Mangarak Suba Miti Chanu 2022 gi audition adu lamboi khonangkhong da laiba Manipuri jagoi marupta pangthokhibani. Assam dagi diaspora contestant ama yauna punna contestant taraga mapan na Miti Chanu 2022 gi audition adu da saruk yaki loinana Lining Tau Sana Mahi Shana Pung na Sinduna pangthokadauriba Mangarak Suba Miti Chanu 2022 gi grand finale da saruk yanabagi damak sakhenbi taraga tariet khangatki. Audition adu the cultural activist Mutum Maniton Mitei, model amadi actor Nirmal Kangjam amadi Saknai Rabi Manipuri film actress Manda Laimana jury oina saruyaki. December tarada Imphal gi bot pangthokadauriba Mangarak Suba Mitei Chanu 2022 gi grand finale gi mangoina na audition asidagi khangatlaba sakhenbi singna tongan ba event kayada saruyagani. I gaming Waikom Ananda Mitei Convener 5 Mitei Chanu Nishingani Kunithoi Nishingani Kun Namasung Kumathoi Anisi Koi COVID ki pandemic Laibadagi Sai Anisi Lepur Matungda Aikoina Handak Nishingani Kunithoi Sida Manga Suba Mitei Chanu Nishingani Kunithoi Si Pangthok Sabani
ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯒꯤ ꯃꯔꯝꯁꯤ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯟꯒꯤ ꯀꯜꯆꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯅ ꯎꯕꯤꯔꯤ ꯆꯪꯉꯛꯏꯕ ꯃꯌꯥꯝꯒꯤ ꯀꯜꯆꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯁꯤꯁꯨ ꯑꯐꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯐꯠꯇꯕꯁꯨ ꯃꯌꯥꯝꯅ ꯄꯥꯝꯗꯕꯁꯨ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯟꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯃ ꯑꯣꯏꯕꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯏꯅꯥꯠ ꯑꯃ ꯑꯩꯈꯣꯏ ꯏꯁꯥꯗ ꯂꯨꯗ ꯇꯣꯡꯗ ꯌꯥꯎꯖꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯗ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯂꯨ ꯇꯣꯡꯗ ꯌꯥꯎꯖꯔꯤꯕ ꯁ꯭ꯇꯦꯇꯤꯛ ꯚꯦꯂꯨꯁ ꯀꯜꯆꯔꯦꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯥꯟꯒꯤ ꯗꯥꯏꯅꯥꯃꯤꯛ ꯀꯜꯆꯔꯁꯤꯡ ꯑꯁꯤꯅ ꯅꯝꯈꯤꯕꯗꯧꯅ ꯇꯧꯕ ꯑꯃ ꯂꯥꯛꯄꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯜꯆꯔꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯣ ꯃꯁꯤꯅꯤ ꯍꯥꯏꯅ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯀꯜꯆꯔꯦꯜꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯃꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯆꯅꯨ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯦꯇꯥꯐꯔ ꯑꯣꯏꯖꯔꯒ ꯑꯁꯤꯒꯨꯝꯕ ꯀꯟꯇꯦꯁ ꯑꯁꯤ ꯁꯤꯟꯖꯕꯅꯤ December 10 पांथोकदौरिबा मंगारक सुबा मिटै चनु 2022 की ग्रांड फिनालेदा सरुक यानबेगिदमा खंगतलबा सकहेनबी तरागा तरेत की मफमदा ममी अपागी माइकेदगी माई पाकपो ओइब्यू हाइबा विशेष पिजरी. And that's all we have in this episode. Mathang episode ta anoma pau kya galonya na mulak chege. Until then, keep watching Impact TV. Bye bye.